LPG gas asi matau karamna sizinnagadage amadi khudong thigadabadagi matau karamna cheksin thorang sing lokhatkadage haibagi matangda kakchingi maibam konjil maihalekai community hall da awareness pangthokre AGC Manipur State amadi Manipur State Rural Livelihoods Mission gi makhada leiba nupi chaukhat khongthang BLF amadi maibam uchiwa gi ex pradhan Wangjam Hemawati leimaga punna kusamnaduna pangthokiba thauram aduda AGC Manipur State ki manager Sagolsem Joy Prakash na gas tagi thoglakadaba maihau langpok ki matangda miyamda expert oina wangangduna gas tagi thoglakadaba maihau langpok sing gi matangda expert oina miyam mamangda wangangduna khanganki gas tagi hojik mahiu ro phokna gas season da badigi pokhai dana miyoi kayama siba adagi asopa mayama yaure adubu ngasi ekoina hajar matamda expert ki akogi SIS Joy Prakash maitaina yamna manik sumraga ekoida ngasi awareness to biram bese ekoi haningai letana sa hanna na sai tagi khagatari aduba aina rebada hajaning badi ngasi to biriba ekoi da biriba awareness asumna ekoi mafam da kasin kaya da lejariba ekoi khungang singdasu hairiba ekoi sak thongbagi LPG gas ki maramda ekoi da section gadaba oiba dungba wahi solution mayama ekoi awareness mayama koi da hunjani sana su satlaga su to bigini hana su khina khali adu sana ngase lembirak tana mai hau la ko gi tan gadaba